Kuki militant Thamnapokpi Amadi Sabungkhok Khunnouda Nongmei Kapsinduna Landarakhre Pawasi Khutlai Paibasingna Pause Laukhachavane Kuki militant Yamna Toina Nongmei Amadi Bom Kapsinduna Landarak Famoiriba Imphal East District Ke Yanganpokpi PS na Kualiba Sabungkhok Khunnouda Sabungkhok Thamnapokpi Amadi Sana Sabi Maitai Khul Singasida Ngarang Kuki militant Nongmei Kapsinduna Landarakhre Haire Sabungkhok Khunnouda Village Development Committee Secretary Ningombam Thoibana Pauksi asida Phongdorokibagi matung inade ngarang numidang pung 8 kunlom taba matamda Kuki militant singna uyok sing amadi tuisin faimol hairiba Kuki singna dominate tawduna leiriba sing asidagi Sabungkhok Khunnouda Sabungkhok Thamnapokpi Amadi Sana Sabina chingba mafam singda Nongmei round ni furom kapsinduna landarakhibani haire Nongmei kapsilakpa aduda mafam aduda khunja sing ngak chenduna leiriba BSF amadi Manipur Police ki Kangbunasu Khuthanduna Nongmei Kapkhe Masigi matungda Kuki militant singna Nongmei amughanna kapla khidre adubu makoina leiriba chingi saruk singda chathok chasin tawduna leibagi khudam uba phangkhe makhatana Nongmei kapla khigadra haibagi chingnaba khunja singna akiba phawbadagi ahing tumna khide haire amaromda ngasi numijungba pung 12 kunlom taba matamdasu Kuki militant singna tuisin faimol hairiba chingi saruk asidagi Nongmei rauna ne maitai khultamna kapsilakhe Makata na di Nongmei kapla khidre hauzik mafam aduda commando police amade BSF na chingbana khunja sing ngak senbagi thabak akanba mawongda laukhali haire Churachandpur dagi miyoi ane drug konana Meghalaya da fare pawasi kangla paukse dagi laukhachavane Churachandpur dagi miyoi ane Meghalaya gi East Khasi Hills police na Madanting police station gi manungsa na laiba Amfire nai dagi heroin gram 103 konana fare haire Faraba miyoi ani adudi Dondanglian sahi kuntraga mapanamade Chingnailun sahi kuntrane Makoy animak Churachandpur dagi ni haire Makoy ani dagi soap case tarada haptuna purakpa heroin powder gram 103 sinotaruk phagatpa ngamkhibaga loinana mobile phone ani su phagatpa ngamle haire Ningsing bayai Meghalaya lengangna mayai ka bachinjaki mayokta tongan ba khongthang kaya sangsinduna lakhibane Haukibo October 19 Meghalaya gi State Social Welfare Minister Paul Lengdon na phongdokibagi matungin na Manipur da thongliba tangdu leitadaba sina maram oiraga Meghalaya da drug lalon bagi chang ka hena wangkhalakle Meghalaya asi Golden Triangle ga yamna naknana leiba maram na state asida drug ki susing thengnabada chauba khudong sadaba kaya mayok nari haina phongdokhrabane masak khangdaba Indian Army natraga atai security force amata singkhong singya da changan birakanno Pawasi kangla paukse dagi laukhachavane Manipur da hojik thokliba irang asiga mari leinana masak khangdaba Indian Army natraga atai security force amata singkhong singya da sangan birakanu haina Thoubal district ki Nongpok sekmai amadi masigi akoibada leiba khul 10 gi apunba maira paibi lupna lainga ki pungning singsilagle hira masigi matangda ngasi nungthil pesi da pangthokpa pawgi mifam amada wafam asi phongdokladuna singnung maira paibi lupki secretary oinam Sumati na hai Ngarang ayuk anganbada Thoubal district ki Yairipok pesi chinglakta Bolero gari amada lakpa khulai matiksana paiba masak maming taktaba masana masabu Indian Army ni haiba kangbu amaga maira paibi ima ibel singa mungnabagi thokdok ama thokhe khulai matiksana pairaga sanglakliba singdu chingnabadagi maira paibi singna karigi mafam aduda lakpano makhoi kanano haina hangbada asengbata u haiba yakhede makhoi Indian Army ni haiba khaktamak hai identity card udlu haiba su yade Makhoi maira paibi masing yamdabagi khudong saba lauraga nanthoktu senkhi haire Manipur gi hojik oiriba phibam asida singya tamyada chingnaningai oiba mawongda security personnel sing changlakliba si tawhanbigano tangai fadana changlakpa tarabasu state police yauraga changanbirao matungda siguma thokdok asi amuganna thoklaklabade khungang taraga marigi khunja singna chapchana thengnagane maduda thoklakpa phafatagi teksak pumnamak laingakna pugadabani haina mahakna makhatana phongdokhe